ꯃꯔꯣꯏꯗ ꯉꯥ ꯃꯀꯣꯛ ꯑꯅꯤ, ꯆꯥꯟꯅꯒꯗꯕ ꯆꯥꯡꯒꯤ ꯃꯔꯣꯏ ꯃꯄꯥꯡ, ꯃꯔꯣꯏ ꯃꯔꯥꯁꯨ ꯌꯥꯎꯔꯦ, ꯅꯄꯥꯛꯄꯤꯁꯨ ꯌꯥꯎꯔꯦ, ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯨ ꯌꯥꯎꯔꯦ, ꯇꯤꯜꯍꯧꯁꯨ ꯌꯥꯎꯔꯦ, ꯍꯤꯡꯁꯨ ꯌꯥꯎꯔꯦ, ꯑꯗꯨꯒ ꯃꯤꯊꯤ ꯃꯔꯨꯁꯨ ꯌꯥꯎꯁꯜꯂꯦ꯫ ꯆꯞ ꯆꯥꯔꯦ꯫ ꯇꯦꯖꯄꯇꯥ ꯍꯥꯟꯅ ꯄꯥꯏꯈꯠꯆꯔꯦ, ꯊꯥꯎ ꯑꯁꯥꯕꯗ ꯂꯪꯁꯜꯂꯦ, ꯂꯣꯏꯅꯃꯛ ꯍꯦꯛꯇ ꯂꯪꯁꯤꯟꯖꯔꯦ, ꯊꯥꯗꯖꯔꯦ, ꯈꯥꯕꯩꯅ ꯑꯣꯠꯆꯔꯦ, ꯆꯅꯝꯁꯨ ꯊꯥꯗꯔꯦ, ꯃꯤꯊꯤ ꯃꯔꯨ ꯈꯔ ꯊꯥꯗꯔꯦ, ꯍꯋꯥꯏ ꯃꯈꯤꯌꯥꯠ ꯃꯨꯕꯤꯅꯤ, ꯂꯣꯏꯅꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯨ ꯊꯥꯗꯖꯈ꯭ꯔꯦ, ꯃꯀꯣꯛ ꯑꯅꯤ ꯂꯥꯛꯑꯦ, ꯊꯥꯗꯖꯔꯦ, ꯃꯇꯣꯡꯁꯨ ꯊꯥꯗꯖꯔꯦ, ꯑꯣꯠꯂꯦ, ꯐꯖꯅ ꯑꯣꯠꯂꯦ, ꯌꯥꯛꯄꯤ ꯕꯤꯂꯥꯏ, ꯍꯥꯎꯕꯤ ꯕꯤꯂꯥꯏ, ꯆꯥꯟꯅꯒꯗꯕ ꯆꯥꯡꯒꯤ ꯊꯨꯝ, ꯍꯤꯡ ꯈꯔ ꯑꯃꯨꯛ ꯆꯥꯏꯁꯜꯂꯦ, ꯃꯅꯝ ꯅꯨꯡꯁꯤꯅꯕꯒꯤꯗꯃꯛꯇ ꯃꯈꯨꯝ ꯈꯨꯝꯖꯜꯂꯦ꯫ ꯃꯔꯨ ꯃꯔꯥꯡ ꯍꯥꯞꯄ ꯀꯥꯎꯔꯝꯃꯦ, ꯍꯧꯖꯤꯛ ꯍꯥꯞꯆꯜꯂꯒꯦ, ꯊꯥꯗꯖꯔꯦ, ꯀꯥꯎꯕ ꯌꯥꯗꯕ ꯄꯣꯠꯅꯤꯀꯣ꯫ ꯃꯣꯔꯣꯛ ꯈꯔ ꯂꯧꯔꯦ, ꯆꯥꯃꯁ 2.5 ꯏꯁꯤꯡꯗ ꯐꯖꯅ ꯊꯤꯠꯂꯦ, ꯎ ꯃꯣꯔꯣꯛꯁꯨ ꯈꯔ ꯊꯥꯗꯖꯔꯦ, ꯃꯅꯝ ꯅꯨꯡꯁꯤꯅꯕ, ꯈꯥꯕꯩꯁꯤꯅ ꯑꯣꯠꯂꯒ ꯃꯣꯔꯣꯛ ꯑꯁꯤꯃ ꯊꯤꯠꯂꯦ, ꯁꯤꯡ ꯈꯔ ꯂꯧꯔꯒ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ, ꯃꯅꯝ ꯅꯨꯡꯁꯤꯅꯕꯒꯤꯗꯃꯛꯇ ꯃꯍꯤꯁꯦ ꯑꯃꯨꯛ ꯍꯩꯖꯜꯂꯦ, ꯎꯌꯥꯟꯗ ꯅꯠꯇꯦ ꯈꯥꯡꯗ, ꯃꯔꯣꯏ ꯈꯔ ꯄꯥꯏꯈꯠꯆꯔꯦ, ꯃꯅꯝ ꯅꯨꯡꯁꯤꯅꯕꯒꯤꯗꯃꯛꯇ ꯊꯥꯗꯖꯔꯦ, ꯃꯈꯤꯌꯥꯠ ꯃꯨꯕꯤꯒ ꯑꯂꯨꯒꯁꯨ ꯊꯥꯗꯖꯔꯦ, ꯆꯞ ꯍꯦꯛ ꯆꯥꯗꯣꯏꯅꯤ, ꯈꯨꯝꯖꯜꯂꯦ, ꯃꯨꯟꯗ꯭ꯔꯤꯐꯥꯎ ꯊꯣꯡꯂꯒꯦ, ꯃꯨꯟꯕꯤꯔꯛꯄꯤ ꯂꯥꯏ, ꯉꯥꯏꯈꯣ ꯃꯔꯨꯝꯁꯨ ꯍꯥꯞꯄ ꯀꯥꯎꯏ, ꯃꯔꯨꯝꯁꯨ ꯍꯥꯞꯆꯜꯂꯦ, ꯑꯔꯣꯏꯕꯒꯤ ꯑꯣꯏꯅ ꯃꯔꯣꯏꯁꯤꯗ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯑꯗꯨꯒ ꯁꯤꯡ ꯈꯔꯒ ꯌꯥꯎꯔꯒ ꯇꯣꯠꯁꯜꯂꯦ, ꯃꯅꯝ ꯅꯨꯡꯁꯤꯅꯕꯒꯤꯗꯃꯛꯇ꯫ ꯇꯣꯠꯂꯕ ꯃꯔꯣꯏꯁꯦ ꯑꯃꯨꯛ ꯏꯟꯁꯥꯡꯗ ꯆꯥꯏꯁꯜꯂꯦ, ꯃꯨꯜꯂꯦ, ꯑꯗꯨꯗꯒꯤꯗꯤ ꯂꯦꯟꯗꯤꯡ ꯁꯥꯏꯠꯂꯣꯝꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯃꯀꯣꯛꯅ ꯃꯔꯨꯅꯤ, ꯀꯣꯠꯊꯖꯔꯦ, ꯈꯔꯒ ꯍꯥꯞꯆꯔꯦ, ꯂꯦꯟꯗꯤꯡ ꯁꯥꯏꯠꯇ ꯌꯧꯔꯦ, ꯂꯦꯟꯗꯤꯡ ꯁꯥꯏꯠꯇ ꯂꯥꯛꯁꯜꯂꯦ, ꯃꯀꯣꯛꯇꯨꯕꯨ ꯃꯀꯣꯛꯀꯤ ꯃꯄꯣꯞ ꯀꯥꯏꯗ꯭ꯔꯦ, ꯃꯩꯗ ꯊꯣꯡꯉ ꯃꯥꯜꯂꯦ, ꯌꯥꯝ ꯁꯥꯔꯦ꯫ ꯈꯨꯠꯀ ꯄꯣꯛꯑꯦ꯫ ꯃꯍꯥꯎꯗꯤ ꯐꯪꯅ ꯁꯥ, ꯃꯣꯔꯣꯛꯇꯤ ꯈꯔ ꯁꯥꯏ꯫ ꯉꯥ ꯊꯣꯡꯕ ꯑꯁꯤ ꯃꯣꯔꯣꯛꯀꯨꯝꯕ ꯁꯥꯔꯒ ꯊꯨꯝ ꯈꯤꯇꯪ ꯌꯥꯛꯂꯞ ꯇꯧꯔꯒ ꯍꯦꯛ ꯍꯥꯎ꯫ ꯂꯣꯏꯁꯤꯟꯖꯔꯒꯦ꯫